अहानबदा मरुओइबा पाउ पिजरी मालेमगी मफम क्यादा पांथोकनबगुम मणिपुरदसु ngasi वर्ल्ड आर्ट डे थौरम पांथोकले वर्ल्ड आर्ट डे की पालन चांदेलदा पांथोखरे चाही असेगे जनवरी दा फोंखिबा स्पेशल समरी रिविजन दा अराना होई क्या याउखी हाइना मराल सिलिबा अदु इलेक्शन कमीशन ऑफ इंडिया ना याखिद्रे अमदी आवर पावर आवर प्लानेट हाइबा थीम दा वर्ल्ड आर्ट डे इंग्लिशिंग अनि कोनगमंगा ngase सुकना मफम क्या दा माई पाकना उपाम्बी सिंग थादुना पांथोखरे खुमजरी ममी टीवी ना सादोकचबा मणिपुरी पाव मियंग ताबिरिब सिंगबो हानबमक्तदा nganगom पिंगकुना तराम ओक्चरी पाव संदोंगना पिजरी मालेमगी मफम क्यादा पांथोकनबगु मणिपुरदसु ngase वर्ल्ड आर्ट डे थौरम पांथोकले पालन थौरम असि कुमसि सहीगे हिरमना अखोइगे शक्ति अखोइगे ग्रह हाइबा सिने चाही खुदिंगी अप्रैल 22 असे वर्ल्ड आर्ट डे हाइना पांथोकतुना लाकपने वर्ल्ड आर्ट डे थौरम असि सरुक अमा ओइना इम्फालगे इतिहासिक ओइरबा कंगलागे नोंगचुक थंगबा गेटगी किलोमीटर 32 सांगबा साइक्लोथोन अमा ngase अयुक्तगी फॉरेस्ट एंड एनवायरनमेंट के प्रिंसिपल सेक्रेटरी ए.के. सिन्हाना लमथाखरे साइक्लोथोन असे रास बाबन ममांग फावरबा मतुंग कैसामपाट कैसामथोंग खागेमपले पिसुमथोंग मणिपुर कॉलेज सिंगजम्बे सुपरमार्केट क्रॉसिंग फावरगा जन्मस्थान कालीमाई मंदिर सीएम बंगलो संजेनथोंग नोंगमैबुंग आनंद हायर सेकेंडरी स्कूल फावरबा मतुंग इम्फाल के डीसी ऑफिस यौरगा एनवायरनमेंट एंड क्लाइमेट चेंज के ऑफिस कॉम्प्लेक्स ता लोशिनगनी हारे साइक्लोथोन असे एसोसिएशन ऑफ हेल्थ केयर प्रोवाइडर्स इंडिया मणिपुर चैप्टर एडिटर्स गिल्ड मणिपुर आमजू मणिपुर एडवेंचर एंड माउंटेन बाइकिंग एसोसिएशन अमसोंग रिवर बैंक मणिपुर गा लोइनना एनवायरनमेंट एंड क्लाइमेट चेंज डिपार्टमेंट सिनबनी हाई मालेमगी मफम सिनबा थोंगना पांथोकलेबा वर्ल्ड आर्ट डे इंग्लिशिंग अनि कुनगमंगांगी थौरम ngase DFO चांदेल ना सिंदुना चांदेल गे जाइफो अपर प्राइमरी स्कूल दा उ चारा सिंह थाबगा लोइनना अवेयरनेस प्रोग्राम अमगा लोइनना पांथोखरे स्कूल असिगे माहिरोय चहुमरोम ना सरुक यादुना पांथोखिबा थौरम अदुदा स्कूल असिगे प्रिंसिपल निकोडियम मोनसांगना प्रेसिडेंट ओइदुगा डिविजनल फॉरेस्ट ऑफिसर सांदेल डॉक्टर एन मुनाल मैतैना चीफ गेस्ट ओइखे ngasiगे थौरंगा मरी लेनना डॉक्टर DFO डॉक्टर एन मुनाल हाइखिबदा ngase अप्रैल के तांग 22 असे अखोइगे पृथ्वी इमागी मपोक नुमिने हाइबा लौबसु याय यूनिवर्स असेदा अमतंगाइरेबा मालेम पृथ्वी असे ngasiदि मियोइबा क्रोर चरिपान कुन असे अवातपा पिनबा होनबदा मालेम इमा असे खम थेंगना वारे अखोइ खुदिंग मके दरकार लेबा चेंजाक इसिंग हिदाक यावना हिंगनबगे मचाक खुदिंगमक मालेम पृथ्वीना अखोइदा पिबिरिबने अदुबु ngasiदे क्लाइमेट चेंज उमंग कोकथोकपा बायोडाइवर्सिटी मांगसिलकपा अमदे मिसिंग हेंगलकपा यावना मखल मखा क्यागी सैथेंगना मालेम पृथ्वी असे असुकी मतिक वहले अखोइना तारिबा उचेक सिंगी इसै अमदे लोकी इचेल की खोंजल असे लाइन लौबिगनो मसे मालेम पृथ्वी इमागी अवाबगी मियोइबा अखोइदा पीबा तेंथा खोलनी मालेम पृथ्वी यावदना अखोइ कनासो हिंगबा ngamloi मरम असिना पृथ्वी इमाबु कन्नबा अखोइ खुदिंग पुन्ना थौदांग लौफम थोई अखोइ उ थारसी अमदे मिपुम तिंगना वर्ल्ड आर्ट डे सरुक यामिनसी हाइना डॉक्टर एन मोनाल मैतै DFO चांदेलना महाइरु सिंह अमदे तिनखिबा मियामदा अपील तौखि अखोइ खुदिंगमकना अखोइ की बर्थडे तौरिसि करिगिनो आई सही क्या सुरे होगी बता आई करी करी अचीवमेंट लैगी करी करी असोनब लैगी अदु लाकदब सही दरी आई की असोयबा अरानबा नत्रेहरगा
वालोबसिंग मेन खकी हाइबगी पांदमदनी अखोई ngasi अखोई की बर्थडे तोड़ी बसे सिमिलरली ngasi पृथ्वी मासी सही क्या सुरगे बसिदी अइन हन हाइजन ने कोई कनाम तक खंगदे तोइगुमसु ngasi की यूनिवर्सिटी लेरिबा thousands galaxy adagi billions star adu amukso billions and billions of planets singsigi manungda jiva panbara hingba yaba planet sigi amakaktani the only one planet the earth the blue planet aduna hariba aikoi mayamgi mother planet sibu yoktuna masibu aikoi Jahi asige January da phone ki ba special summary revision da aran hui kya yaw kya ina maral siriba adu Election Commission of India na yakhidre hairi Chief Electoral Officer Manipur gi cherol amagi matung inna Representation of People Act 1950 gi Section 24 gi makhada electoral roll asida semdoknaba hanba amasung anisoba appeal gi matam thabada hanbada appeal marifumapan amasung anisobada appeal ama khaktamak laki hairi wakat sing ado iyang silaba matung da Election Commission na inglising anikun ga mga ge January da phone ki by special summary revision ge electoral roll ado chatnaragani hairi Malem pumbagi oina our power our planet haiba theme da April kungani thoi da pangthok leba wall a de inglising ani kun ga mga ngase kanglaipak asida so student union of kanglaipak supna mafam kaya da u pami sing thaduna pangthokre student union of kanglaipak na sinduna lamjing maira ching nongmai jing sing amadi suk head office wangkhaida u pami kaya thaduna pangthokhi Suk Imphal East District Committee, Suk Imphal West District Committee, Suk Thobal District Committee, Suk Kakching District Committee, Suk Bisnupur District Committee, Suk Jiribam District Committee, Hariba District Committee sing asina. Kuanba mafam sing da so tongan ba mafam sing da upami sing thaki amadi Suk ki tongan ba school college university singi unit sing na so ngasigi thoram ase upami sing thaduna maipak na pangthoki. Malem gi honglak liba ing asa tambang ngamdana thoglak liba mahausa gi khudong thiba sing asi myoiba aikoina malem imada leptana chaitheng piba amadi mahausa gi laijaram liba khudol kya asibu ka hena myoiba aikoina sel khaki khanduna tungi khandana hena mang takhanbagi maongda sizinnarakpa asina oirakpani myoiba aikoi ayambana tungi khalluba tawdana ngayaki nungaina ba hotnabada mahausa gi Laijaramba kaya asi amuk hanjinna ba hotnabada waradauba ngamlaroi dabagi changda hendokna sizinare asigumlaba fatraba amadi honglakliba mahausagi oiba ing asa ising nungsit asi kharada menkhatpa ngamnaba amadi hanjinba ngamnabagi wakhalonda mahairoi oiriba khoina angamba khara sahi khudingi upambi thajaduna Kajitang menkhatpa ngamnaba amadi haugalakliba tungi mirol amadi miyamdasu awareness ama oina ngasigi thoram ase pangthokjabani u thaba u hinghanba haiba wakhalonda sangdaba sanghalsi kanglaipak haiba campaign gi manung channa sukna leptna upambi thabagi wakhongjang ama jahi kayagi mamangdagi sangsinduna ngasi fauba lakli Kanglaipak ase ki nungsiraba kanglaiza khudimang na so nungtigi mahausa ima yokhatpa ngamdrabasu malem gi oina pangthokliba tongan ba malem mahausa ima kanbagi thoram singda pung kharada kaithok tuna u thaminase amadi thariba upami sing adu nungtigi hogatpaga ising saibiba gi hainabi thamsi amadi suti numit khudingi mahausa malem imada Kanagadaba tabak amamamtang tauminaduna malem astida honglakliba kaya asidagi ngakthokpa ngamnaba honaminase u thaba mahausagi khal ngakpaga mari leinaba thabak thoram pangthok ningba kanglaicha pumbana sukta pau fawiraktuna aikoi busu saruk yaba phanghanbiduna mai pakna punna pangthok minase suknasu lepalaitana hanadagi hona hena u thaba amadi
hinghanba haiba wakhalonda leptana thabak kaya pangthokjagani hairiba thabak thauramsing aseda kangleija khudimang naso saugat piu amade punna saruk yaminasi haina student union of kangleipak sukna makha tarakli Security Force na Manipuri ching amasong tampaki mafam singda area domination amadi thiba humagi thabak leptana chathari Manipur Police Control Room na thadorokpa warol amagi matung inna Security Force na tongan ba mafam dagi khutlai kya fagatpa ngamkhre hari Tengnopal District ki More PS ki manung chana laiba Yanggong amadi ti Bongmol Village ta thiba humagi thabak chathabada IED metal 1.52 mm mari IED plastic 76 mm taranipan Motorola taret Motorola battery manga FCC 7.62 mm AK-47 tara BP jacket ani combat dress ama amadi khongup jura ama phangbangam le hari amarom da Imphal district ki Erebung PS ki manung chana laiba TB hospital mana kaira wangkhem village ki Jingkhong da thiba humagi thabak chathabada magazine amaga loinana 7.62 SLR rifle ama 12 bore single barrel gun ama telescope yawa sniper rifle ama magazine ani ga loinana 9mm pistol ani magazine amaga loinana .22 pistol ama maru khara 12 bore cartridge mari radio wireless set ama BP plate mari helmet ama amadi military suit jura manga phangbangam le hari Paugi maraktan aten break ama lominase Adom-adom gi hasragda nariba anabasing ko halasi State amadi National Awardee Fusam Atikur Rahman na makhada pijari balayong sing asi yengjari khong hambaya daba khong seng na hambaya daba khong hambada matam kuina changba saujaran taba amang thong maya da pomba amang thong manung da pomba amang thong da makhun hutlaga nai chaba fistula amang thong gi akoi bada hakachaba gastric problem laiba bleeding taba chikpa naba sinus tonsil asthma sexual problem laiba phambi watpa fingau chatpa thagi khongkap chang naidaba singli nauri sonba khwang naba ngaksa mari naba asina singba sing laying jari ba mafam singdi Bismillah Hotel Building first floor opposite oil pump Hatta Imphal Bisnupur Bazaar Yaripok Bazaar Akupa marol gidama contact tawbiyu 7085184974 amuka hana 7085184974 layang jariba matamdi ayuki pung 3 tagina nungdang warangi pung 6 fawo oigani Malengi mafam kyada Malim kanbagi pandamda pangthokpa World Art Day ki thoramga mari lainana DM College of Teachers Education DMCTE Imphal na ngase tongan school singda street play utuna thoram pangthokre All Power Our Planet haiba theme da yumfam oiduna World Protection ge matangda training sing na street play sing utki Save Art, Solar Energy, Hydro Energy, Wind Energy na singba thaba play card sing paiduna awareness priki haugalakliba mahiroi singda maru oina khangannabagi pandamda utliba street play asina u thaba madi makhoibu yoktuna thambagi tangai fadaba sing phongdokpaga loinana single use plastic na aikhoigi environment ta manghalliba chaitheng sing highlight tauki amadi masi thengnana bagi maru oiba sing phongdoki thauramga mari leinana DMCTE gi principal Dr. Konika Khurai jamna haikibada ojagi lamda training tauriba trainee singna mairoi singda honglakliba malemgi awanba se khanghanabagi pandamda thoram ase pangthokpani aikoi isa isana ahongba puraknabagi firep ama logjaba mathau tabaga loinana single use plastic sijinnadaba recycling tawbada miyeng sangba environment kannaba amadi akoibagi fibam ngaktuna thamba
ngaknabasing naknabasingda wakhal tahanaba thabak oina pangthokminabada apunbagi thodang lawminasi haiki ngasigi thoram asida DMCTE yauna school mari ACM English School Jingamakha High School Kids Foundation Gari Amadi Kurai Lamlong Higher Secondary School gi Mahiroi Lising Ani Romda sensitize tauki Imphal West Tatuna aikoina angang singsida sensitization gi program ama pangthokre si Memorial School Jingamakha High School Kids Foundation amadi Lamlong Higher Secondary School ngasi aikoina sensitize tawbasida cover tawribase school mari amadi college amani commemoration of Nongchup Lanfam Laimaton Laimatak amadi Lamangdong by playing floral tributes to martyrs, freedom fighter and unsung heroes of the Nongchup Lanfam Anglo-Manipur War 1891 ge Thauram Kiamba Sanglen Bisnupurda Pangthokre Thauram asida Toijam Opendra Singh Additional Deputy Commissioner Bisnupur District Laurembam Nganbi President Amkil Professor Laitam Nabachandra Singh President Laitam Mukta Memorial Committee Khaidem Sarat Kumar Advisor Ningthemcha Ningsing Lo Longjam Rajendro President Longjam Rajendo President Longjam A Poila Memorial Trust Amadi Joyce Chandra Konthaujam Chairman Justice Committee na Chief Guest President Guest of Honor Oina Saruk Yaki Thauram asida Joy Chandra Konthaujam na somna phongdoki Mi mayam ma hatkre adu hairiba thabak thorum singse mokoina ngasi phawda pangthoga lai hairiba thabak thorum sing ase mokoina ngasi di kui angau bagi pangthok oina mi au bo khudi maksi kui mongda tawriba ase ngasi phawda central government na yenga leiba ase masi nungaite central government na tin yotharaga wakhan khanba matam yaure maram di kari gino haibda iramdam asida isda tangdu leita bo porke haragadi adugun ba kui angau bo se phajan da tangai padi haibo phum do thamjage aduga iramdam sida isda aikogi tasengna MLA sing aduga aikogi tasengna people sing sigi marakta akoi yamna khenaba leibse masi so koi nungaite maram di kai gino da Nagaland da akoi yengsi Nagaland ge MLA sing na lawriba thodang Nagaland ge people ga amato ina samin raga development thabuk thorum sing da paikal leba Nagaland people ge afam da MLA sing na thabuk tawreba Mizoram da so Mizoram people ge afam da Mizoram ge MLA sing na thabuk tawreba Manipur da so adugonlaba kuki singi adugonlaba afam da sing kuki ge MLA sing na thabuk tawreba aduga tasena indigenous people ba maitai amadi naga sing aikoi hairiba MLA sing asina miyam ge apam ge wakalonda ngasi phawbo thabuk tawdeba masigi khenaba se masidani aikoina nungai tribise maram aduna hairiba miyam ge afam da thabuk tawmagadi Manipur kangkhung chairamo ngasi kangkhung chairibise miyam ge apam gi ona tainabada maranai ge wakalonda yumpham oraga thabuk tawbadagi kangkhung chaibani haina ai miyam da thamje Manipur Rural Bank na digital amasong sel thungi lamda miyambu konsin na bapandamda lokhatpa khongtang ama oina bank asi internet banking service hangdokre khongtang asin khungange amasong atapa mafamda laiba customer singda banking gi lamda hena khudong chaba fangalagani haire Manipur Rural Bank ki chairman Ave Kumar gi matung ina khongthang asi Manipur miyam gi oina yamna singthaningai oiba khongthang ni hairi masina customer singna digital gi khothangda makhoi gi sel thum ningthina control tawba ngamgani internet banking service asi ki makhada customer singna online da paisa thaba bill thiba account statement yengbana chingbada hena laithok halagani haiki Manipur Police na gari huranba amasung lakpasing ge mayokta chathaba khanaba drive ta tongan ba makhal ge gari punna tarataruk fagatle hari amaromda gari da tinted glass lokthokpagi chatharakpa drive ta ngarang su gari kontraga taruk faduna tinted glass lokthokre hari
Security Force na tongan ba mafamdagi ay na tingkraba lalholo pripak ki miyoy ama yauna pripak pro gi miyoy ahum ponna miyoy mari fare hari pripak ki fare ba miyoy adudi kontrak pam kato sing chahi kungani thoine sawongbong thongkhong awang laikai dagi ne hari amarom da Security Force na Imphal East District ki Sagolmang PS ki manung chana laiba ngakhapat adventure kharok tagi faraba pripak pro gi miyoy ahum adudi nongthongbam maingau sing sahi kontrak humdoi Nongthongbam Mohen Singh Chahi Nifugamanga Amadi Kaisam Sana Laima LS Tampa Sana LS Lingjel Chahi Nifuni Makoy Ahum Adu Imphal East ke Naurem Birahari College Manaktagi Miyoy Ani Kidnap Tawduna Ransom Tawada Janaba Miyoy ni Hari Makoy Dagi Maru Manga Lot Tawba Magazine Amaga Loinana .32 pistol ama mobile handset taru amuba machuge OS bell ama amadi Jaka ni panbag gari ani phakat pangamle hari Manipuri ki ching amasung tampaki mafam singda Security Forces na area domination amadi thiba humbagi thabak leptana chathari amaromda Manipur Police Control Room na thadorokpa cherol amagi matung ina National Highway 2 Imphal Dimapur lambi amadi National Highway 37 Imphal Jirobam lambi da lamda masiki tangai fadana nomada changdraba yadraba pochai puduna lakpa gari chahum taramathoi amadi chama humfu taramanga hariba lambi asida apanba yaudana pusilakre Makata na posay pusilak pada kudong tiba thokta na pagidamak chingnaningai oiba mafam singda Security Forces singna akan ba section thaurang sing lokhat ki Manipur ki district pomna makta pamdaba thodok thokta na pagidamak ching amasung tamda punna checkpoint chama tara mathoi hangduna achar ok sing check tokduna mioi taru wahong pahong chathaki adubu wahong pahong chathaba aduda mioi ama tami phami pundi yaukhide hairi Chama kuntra mari suba khongjom lan numit na lakpada laibaki ningtamba haibasidagi hena maru oiba mamalyamba posak amata leite haiduna Manipur kangleisa singna ima laibaki damak kathokpada mang thaba tanai haibadu malemgi thakta utkhiba adubu coordination committee korkomna ningsingduna ipai pu singi kathokpa ngambagi thauna lingjen adubu ikai khomnaba ulakle asigumba ipai pu singi phibam ase ngasigi mirol ekhoina Masak khangna chatpana ipai pu singbo ningsingbagi matik chaba ikai khumnabani mikha pona hingduna masagi kangkhulda mutpagi phibam mayok nariba ireipak Manipur kangleipak kidamak ipai pu singna lepiramba firepka loinana irei sapomna makna khodaminarase amasung ningtamba haibasidagi hena maru oiba mamalyamba posak amata malem sida laite haibadu matam pumbada ningsingduna lairase khongjomlan numit asena ngase Irecha miyamda khanthana bagi tanja piri ngasi mak awat pasing ase mention na ba honabada mapung ifa phadana lakpagi maramdi loi mapu India ge khaido khaijingi thauin senna ching amasung tamgi marakta singchep thaduna apunbagi lingjel sagatpa ngamdaba asisu amane pumnamak si yengluraga malemda numit taba leite hainaramba British imperialism ga Thengna khiba ipa ipugi lingjel adu ningsingduna awatpa mayam se mensenduna lanthengna bada soidana mai pakani ngachidi yeknaba na paiba khulai dagi aikoina taba nate makhoi ge langi loksingna aikoidagi henba nate watlibadi mathakta panjat kriba asoiba aranba ado chumthokpa khaktani masi chumthokminaba na ngasi Masi sumthok minanaba ngasi khongjom lan numit na lakpada achetpa firep lominarasi hai basi korkomna irecha singda noluk chari April kunga humdoi Anglo Manipuri khongjom lan gi chama kuntra mari suba ningsing thauram lakpasida kathokpatana masaruk oiraba aikhoigi chingmi tami ipai pu sing amasung ima oibi singi thauna lingjel adubu ngasigi mirol aikhoina ningsingdona aikhoigi hayengi ningtam punsirolgi Aroiba ningtam lantheng adugidamak sem sarasi haina cherol sne makha tarakle
अरोइबदा मरुइबा पाउ मुका हन्ना पिजरी मालेंगी मफम कयादा पांगथोकनबगुम मणिपुर सुंगसे वर्ल्ड आर्ट डे थौरम पांगथोकले वर्ल्ड आर्ट डे की पालन चांदेल दा पांगथोकरे सही असिगे जनवरी दा फोंग की स्पेशल समरी रिविजन दा अरान अखुई क्या याउखी हाइना मराल सेरिबा अदु इलेक्शन कमीशन ऑफ इंडिया ना याखिद्रे अमदी आवर प्लानेट आवर पावर हाइबा थीम दा वर्ल्ड आर्ट डे इंग्लिसिंग अनि कुनगा मंगा ngase sokna mafam kya da mai pangna upambi sing thadana pathokre हौजिके ओइना ममी टीवी ने संदोकचबा मणिपुरी पाव मतंग से लोइसिनजरे मखाताबा पावगिदमा मियें तादुना लेबियो